Kurumjari ISCOM News Bedeng Tabiriba Khwaipumna Makpu Taram Nokjari Hauzik Pau Sandok Pijari Imphal East Amadi West District Yauna Jurachanpur Dasu Makha Tana Lakiba Kutsukulai Kaya Manak Nakpa Police Station Singi Kuthangda Surrender Taunarakpa Leptri Ngarang Imphal East District Ya Andhra Police Station da Lakiba Kutlai Singi Manungda Magazine Konana SLR Ama Pikhalaki Sagolmang Police Station Dana Magazine Konana SLR Ama Magazine Konana Carbine Nongmay Mari Magazine Amagaloina na Kapayariba Marukun Mathoi Pikhalaki Hangang Police Station Dana 9mm ki pistol Ama SLR ki tube launching Mari Kapayariba Maru Tara Maru Hap Naba Box Ama Bulletproof Jacket Ama Stun Shell Ama Smoke Grenade Ama Helmet Ama Wireless Set Ani Amadi Atay Potlam Karaga Pikhalaki Amaram the Imphal West District in Manung Jaliba Kakwada Leriba Singjamay Police Station the Kutsukulai Singh surrender Taraki Kutsukulai Singh Aduda Magazine Konana SMC Carbine Ama Double Barrel Ama Magazine Konana Country Met Rifle Ama .32 Pistol Ama 36 Hand Grenade Ahum Carbine Magazine Ama LMG gi Magazine Ama Insas ki Magazine Ama AK gi Maru Ahum Stun Grenade Mari Tear Smoke Shell Manga Amadi Patka helmet amayawi hairi. Churachandpur district ki oina Churachandpur police station da magazine konana 7.62 mm gi SLR ama magazine ani ka konana .303 gi rifle ani surrender taraki hairi. Lamda masida hojik oriba law and order ki fiba masi lakshit nanaba paikhalak pakhong thang amu oina Manipur police na chatharak pathiba humba ki thabak singi saruka mu oina Thobal district ki langathel mamangli kai dasu yum da changduna thiba humba ki thabak chathakre Thobal district ki SP Dr. S. Ibomcha ki mijek makhada additional SP law and order Suraj Singh Luchingba Thobal district police ki Kangbu amana chathaki bati bahubang ki thabak adu ngasi ayupung mga mininifu mga dagi hauraga ayuk ki pung taret me Nepal fawba chathaki hairi bati bahumba ki thabak asida punna yumthong kontra mapal gi miyoy marfu taruki mathakta verification drive chathaki loinana hairi bayum sing asida su chingnaningai oba potlam sing leibra haiba yingduna ti bahumba ki thabak chathaki operation asida number plate yaw da bamadi mari lena baje chang sing puthok pangam da gypsy ama amadi nongmai Mari manba fi amasu fagat pangamki tung dahari operation asigi manung chenna thingya lekai gi farm amadeng silubada cement bag sing na saba mi leina draba bunker ani amasu thengnaki hairi ba bunker asida hana leiramba miyo sino hundok lambo oigani haiba phaijuk mon amadi hidak langthak khara amasu fangmangamki Logi wangmata sajilamba bunker ani adu sedokuna manghankiba galoinana operation asida fagat pangamkiba gypsy amadi atei potlam sing adu Makhatana Tizina Bagidamak Mari Lenaba Police Station da Thamkre Haire. Nakalamaramda Security Force na su chingamadi tampaki mafam kaya da ti bahumba ki thabak su chathabal leptri ngarang Thobal district inongpok sekmai police station ki manung chen balai rongthel pitra ki chingkhong dagi SLR ama SLR ki magazine mari AK ki maru chamagani funi thoi 5.56 mm ki maru ahum amadi .303 ki maru ahum amasu fanglei Numida simang today Imphal West amadi Kangpokpi district ani kilonaba sa Paramaina police station na koliba gamgifai dagi pompi nongmay amasu fangki haire Chadli batha sigi tarada moirang kampudagi masagi chahi tara mapal suraba Laistram Malem ngan ba maitay buhat padahag tingna chenaba UNLF ki keder ni haiba miyoy ama ngarang Imphal East District Police ki team ama na fagat pangamkre fagat laba miyoy adudi sagol mangi Tiger Camp tigi thangjam thongamba maitay chahi kuntaruk apokpa thangjam sudin maitay kawi haire Manipur Police ngarang Imphal West District ki manung chedalaiba yuremba makha leikai amadi North Ewa sidagi lo na thingraba lal haulup KYKL ki maru oiba miyoy ani fagat kraba miyoy ani adudi Kurai Zam Hemanta Chahiyang Khai Mapal amadi Thiam Bikramjit Singh kawe makoi ani dagi magazine ga konana 9mm ki pistol amaga konana maru manga funky haire Nakalamar Dana Churachandpur District ki Sangaikot Police Station na konba
di langjol chingsangda ngarang kanglon kaina ekar mari romda popi tharama thengnarakpadagi security force amadi forest department ki official sing yauna district magistrate amakaloinina paksana mang takhan khre haire mafam asida popi loknaba mahai khara amasu thengnaki haire loisilakpada maroiba pau amukahna pizari State Force tegi lakhiba khulai sing surrender taruknaba khanghankraba matung tongan police station singda khutsu khulai kaya makhatana surrender tarakre amadi livestream malem nganba mihata haktengnana jenabani haiba myoi ani ki manungda myoi ama Manipur police na fare Pungjasi Fabgina Sandok Jaba ISCOM News Matanga Seda Lojere Makataba Paugidamak ISCOM News Bum Yang Taduna Lebiu